HOUJIK THOKLIBA IRANG ASIGA MARI LEINANA scheme for permanent housing gi Makhada yum Sanaba Imung chamaga kuntra mapanda advance OINA Chada Yankai gi Senpham Pikhre HAINA ngasi chathakiba assembly mifamda house ki leader su oiriba chief minister and BIREN PHONGDOKKHRE Taranithoi suba Manipur legislative assembly gi manga suba session gi ngasi ayu pangthokiba mifamda opposition gi member TS Lokeswarna hanglakpa star question amagi paukhumda wafamasi house ki leader su oiriba chief minister and BIREN PHONGDOKKHIBANE MLA TS Lokeswarna hanglaki wahang adugi paukum piraduna chief minister and BIREN Makha tana hai HOUJIK THOKLIBA IRANG ASIGA MARI LEINANA Imung chamaga kuntra mapan ge yum Sanaba advance OINA Chada Yankai ge Senpham Pikhre matung Imung chambriga humfutara nithoi amadasu Chada Yankai ge Senpham asi pinaba sanction tawre IRANG asida laikhidraba singgi mathau taba assessment sing loiraba matung compensation gi Senpham sing resource gi matung inna laptop laga pinaba honari interim relief gi OINA mayuma kai tekraba amadi mai chakraba imung singi OINA imung amada lupa lak amagi Senpham pinaba thaurang tawre hairiba Senpham asigi chada kunmanga advance OINA pithoknaba sanction su tawre ground verification amadi amount verification loibaga pithoklagani amaromda Imphal East district ki OINA de imung chamaga tara mapanda advance OINA Chada Yankai gi Senpham pithokre hainasu chief minister na house ta thamki